Houkhiba Pung Kungamari Asida State Asigi Oina Meeoi Nifuga Mathoi Dengue positive Oiduna Apunba case listing mangaga Marifuga Humdoi Sukhre Haina Directorate of Health Services na Thadorakpa report amana khangalakli report asigi matong ena Houkhiba Pung Kungamari Asida hengalakiba Dengue positive case Nifuga Mathoi asigi manungda Imphal West District ta Kungamanga Imphal East ta Taraga Humdoi Kakchingda ama Thaubalda ama amadi Noneda ama thengnaki hairi amaromda ngasi fawbada Imphal West na Dengue positive case listing ahunga chamriga Marifuga Taraga Thengna Kwaidiki positive Oiba district Oidi Hari. Masigi matung tarakpada Imphal East listing amaga Humfutara, Bisnupurda Chamaga Kungamanga, Senapati da Humfumari, Ukulda Yankai Kangpok with the Nipan, Tawalda Chamaga Taragamanga, Kakching the Yankai Gamanga, Kamzong the Mapan, Chandenda Kungamapan, Tamelong da Kunganipan, Chuachampuda Nipan, Noneda Taragamatoi, Tengnopulda Kunganitoi Amadi, Jeribam da Amani. Adubu Hari Balina Ase, Federal District Ngasi Fawada Amata Tengnadri Hari. Health Department ki report amagi matung ina hauzik fawda Manipur ki tongan mafam singda maikhu kapthokpaga loinina laina asigi matangda miyamda awareness piwana chingba khongthang kaya marum paikhatli hairi